Yang tabir khudimappu CineXplain Manipur ki maikaidagi taramna oksari CineXplain Manipur ngasi su mayam gedam yam nungarba series ama purug laksari series asigi maming Spider-Noir series asi handa tikui kuidran 2026 ki May da puthokiba thriller superhero category da based toba series amani series asi Spider-Noir haiba Marvel comic adu da based tawraga Sony production team na muk television series ona puthokpani punna series asi da episode 9 leigani haiba episode 9 asi punsidaga season 1 oigadurubani ahan episode asi da maru satam langlibi singdi series main protagonist Reilly Spider-Man haider zu khangneriba superhero asigi saktamda maming lerba actor Nicolas Cage Kate Hardy gi saktamda Jun Li reporter Robbie Robertson gi saktamda Lamont Morris Janet ki saktamda Carn Rodriguez aduga movies ki main villain Finn Burn natraga Silvermane haider zu khangneriba misak asigi saktamda Brendan Gleeson anti-hero Flynn Marco gi saktamda Jack Hudson movies na pangliba rating singdi IMDb da 10 gi murunga 7.9 Rotten Tomatoes da 91% gi page oiri fare mayam ai uji wari sili bahuzirage aina wari sili matamda soikiba amasung sithawa yawrabasu mayam da ngakpiyu haiba wafam thamjari aduga channel asibu ahanba thingnabiba oirabadi support tawbiba oina like subscribe amasung comment tawsinbiramu channel asidasu mayam gi dama nungai nungarba thorapa kuidiba science fiction thriller mystery action horror da based over international amasung national movie kayam gi explanation soidna puzarke haijari movie asigi ahanba sinda khona uribasi New York ki city amadani mafam asida movie asigi hero oriba Spider na mahaki thawri edu kaptuna city manung asida paidona satli mahaki maming si Reilly kawi mahana hari kanagumba miyoy amana aingonda nangi universe asina karamba universe no hanglakpa yawi mahana kanagumba hari base audience aikhoidani maramdi aikhoina mamang da su Spider-Man tada universe ahum gi Spider-Man khangkhre amana Tom Holland gi Spider-Man ama Andrew Garfield gi Spider-Man ama aduga amana mayamna su yamna pamna kiba Tobey Maguire gi Spider-Man ama makhoi sida natana tongan ba Spider-Man kaya ama su khone khangi makhoi si tongan ba universe gi Spider-Man variant singi aduga hauzik aikhoina uriba Nicolas Cage na satam langliba Spider-Man atopa universe amada lairiba Earth 90214 gi Spider-Man amani movie sida uliba matam asi World War I loikhra matung 1930 adwaidani Reilly na hairi aina khangba university aina lairiba universe asi khaktani masina takpadi mahak asi multiverse ki wafam asimadi khangdri haiba takpani mahana makha taduna hairi aisi asama mi amasu oi aduga asama mi amasu natti animak aina loina oiba ngammi New York hare mafam asidani aina chawrakhibase mafam asidani aina kanagumbi amasu nungsiba phawkhibase adubu madu aranba thabo ama oiramle nungsiningongge thapok si aina amuk hanna tawraroi sara sida lairiba miyamna mahakbu hero ama oina Spider-Man haiduna khangnarami masida natna nungtigo oina tholibi irang amasung crime sing mahana kannabadum honarami Reilly asi Ruby kobi nupi amaga nungsinarami makhoi ni si luhongadaba su koitri adubu laibak thiba thodok amada mahaki girlfriend Ruby asi sikhirami matokramna Ruby na sikhrabano haibadudi movie asigi makha tarapada khangminasi Ruby na sikhiba matamda Ben asi wakhan adukka matik nungairamdi matam mada Ruby na mangonda hairami power jama laiba mi khaktina miyam asigi thodang puba ngamgadobani adubu Ben gi oina khwadagi maru oreba thodangdi Ruby bu ngak sendona laiba haibasini Ruby bu kanba ngamhodabadagi mahan Spider-Man ama oibagi thodang asi kanadre haiduna khalami maram asina Ruby na hek sikhiba numit adudagi mahana amuk hana Spider-Man oiroi asamba miyo ama oirani haiduna Spider-Man gi costume adu upu amada hapsilaga phaklang manung amada yama seksina thamkirami asumna matamasi sahi manga muram haukre haujikti Reilly asi PI haibadi private investigator ama oiduna lerami mayamda gyan tana ba haijaramge private investigator haibadi kanagumba miyoy singi thabak thorambu lona thikat piriba miyoy adubani mag haujik bar amada Addison kauba nupa amabu kanagumba miyoy amala thigalu haibagi tamak lona senaduna lerami bar asida leramba nupa nahara sopi nupi amada mahana Addison na naha oringai photo ama jenganduna masida phawliba nupa asi photo sida yarba nupa asi manbra haiduna hanglami nupi sina mali haraklami matamasida Addison asi bar manungdagi mapana parap thokre madu uraga Ben su mahakpu tanana ba thokhirami aduba tanja asida mahaki tupi adudi bar manunda kauthoklam madubu nupa amana puthoraktuna sar nangi tupi hundotlamle haiduna karotlami ngasadagi mahana Addison asi lona senarebani adubu sar haiduna karakhiba mingau sitabdagi Addison su Ben na mahakpu tanarle haibasi khangkhre man hairi nangna ibu matam khudimata tanaduna lairibdo maduna kari sukana bu puroloi Ben na kana ni hairami masidagi Addison asi yamyana chenkre Ben su Addison bu kaudura ngaiko haiduna tanakhirami haujik Ben Addison bu tanaduna asum laklami matamasida nupa amana khangauduna sosinaba saduna Ben da garin thomjilami masidagi Ben asi wanthakre mana wanthake bada ubada Addison chu ngai hak leptuna yengduna lerami haujik Ben da atamnana garina thomjilamiba nupa asi thorole maki maming asi Donegal kawi
ꯃꯍꯥꯛꯁꯨ ꯕꯦꯟ ꯔꯥꯏꯂꯤꯒꯨꯝꯅ ꯄꯤꯌꯥꯏ ꯑꯃꯅꯤ꯫ ꯕꯦꯟꯕꯨ ꯑꯦꯗꯤꯁꯟꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯨ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯗꯣꯅꯤꯒꯦꯜꯕꯨꯁꯨ ꯅꯦꯛꯇꯨꯅ ꯑꯦꯗꯤꯁꯟꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯦꯗꯤꯁꯟꯕꯨ ꯐꯥꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯅꯕꯒꯤꯗꯃꯛ ꯁꯣꯠꯁꯤꯟꯅꯕ ꯁꯥꯔꯒ ꯑꯇꯝꯅꯅ ꯒꯥꯔꯤꯅ ꯊꯣꯝꯖꯤꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯦꯗꯤꯁꯟꯗ ꯍꯥꯏꯔꯤ, ꯅꯪ ꯆꯦꯟꯈꯤꯅꯨ, ꯃꯐꯝ ꯑꯗꯨꯗ ꯅꯪ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯗꯨꯅ ꯑꯦꯗꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯀ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯗꯣꯅꯤꯒꯦꯜꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯦꯗꯤꯁꯟꯕꯨ ꯇꯥꯟꯅꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯕꯦꯟꯗꯤ ꯋꯥꯟꯊꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯟꯕꯨ ꯁꯤꯔꯕꯣꯏ ꯈꯟꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯟꯗꯤ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯪꯂꯤ, ꯍꯧꯖꯤꯛꯇ ꯃꯐꯝ ꯑꯁꯤꯋꯥꯏꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯗꯨ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯕꯒꯦ? ꯅꯨꯄꯤ ꯑꯃꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯕꯦꯟꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯣꯏꯜ ꯀꯝꯄꯅꯤ ꯑꯃ ꯌꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯦꯗꯤꯁꯟꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯤ ꯁꯦꯟꯁ ꯑꯁꯤ ꯂꯥꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯃꯤꯠꯅ ꯎꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯦꯟꯁ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯟꯁꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯗꯣꯅꯤꯒꯦꯜ ꯑꯃꯁꯨꯡ ꯑꯦꯗꯤꯁꯟ ꯂꯩꯔꯤꯕꯁꯤ ꯎꯔꯦ꯫ ꯗꯣꯅꯤꯒꯦꯜꯅ ꯍꯥꯏꯔꯤ, ꯑꯦꯗꯤꯁꯟ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯆꯦꯟꯐꯝ ꯂꯣꯏꯔꯦ, ꯑꯗꯨꯅ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯎ꯫ ꯑꯩꯁꯨ ꯅꯪ ꯇꯥꯟꯅꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯤꯁꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯅꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯑꯦꯗꯤꯁꯟꯒꯤ ꯃꯈꯨꯠꯇꯒꯤ ꯃꯩ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯃꯩꯅ ꯄꯨꯟꯅ ꯆꯥꯛꯇꯨꯅ ꯗꯣꯅꯤꯒꯦꯜꯕꯨ ꯍꯥꯠꯇꯣꯛꯅꯕ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯂꯤ, ꯑꯦꯗꯤꯁꯟ ꯑꯁꯤ ꯕꯦꯟꯒꯨꯝꯅ ꯁꯨꯄꯔ ꯄꯥꯋꯔ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯟꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯦꯗꯤꯁꯟꯅ ꯃꯁꯥꯗꯒꯤ ꯃꯩ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯄꯁꯤ ꯎꯕꯗ ꯗꯣꯅꯤꯒꯦꯜꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯦꯗꯤꯁꯟꯗ ꯅꯣꯡꯃꯩ ꯃꯔꯨ 3 ꯀꯥꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯗꯤꯁꯟ ꯑꯁꯤ ꯁꯤꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯩ ꯑꯁꯤꯅ ꯊꯥꯎ ꯍꯩꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯒꯥꯔꯤ ꯑꯃ ꯊꯦꯡꯉꯨꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯊꯤꯅ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯄꯣꯈꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯣꯅꯤꯒꯦꯜ ꯑꯁꯤ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯕꯦꯟꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤ꯫ ꯕꯦꯟꯅ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯗꯣꯅꯤꯒꯦꯜꯒꯤ ꯋꯥꯂꯦꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯕ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯂꯦꯠ ꯑꯁꯤꯗ $1 ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯕꯤꯖꯤꯅꯦꯁ ꯀꯥꯔꯗ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯎꯔꯒ ꯈꯪꯂꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯗꯣꯅꯤꯒꯦꯜ ꯀꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯄꯤꯌꯥꯏ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯗꯣꯅꯤꯒꯦꯜ ꯑꯁꯤ ꯈꯪꯄ꯭ꯔꯦꯠ ꯈꯪꯕꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗꯤ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯏ꯫ ꯃꯍꯥꯛꯀꯨꯝꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯩ ꯄꯨꯊꯣꯛꯄ ꯉꯝꯕꯒꯤ ꯄꯋꯥꯔ ꯑꯃ ꯌꯥꯎꯕꯒꯤ ꯑꯣꯏꯕ ꯇꯥꯏ ꯑꯩꯉꯣꯟꯗ $50 ꯄꯤꯔꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯤꯍꯜꯂꯤꯕꯁꯤ꯫ ꯕꯦꯟꯅ ꯍꯥꯏꯔꯤ, ꯅꯪꯕꯨ ꯀꯅꯥꯅ ꯑꯦꯗꯤꯁꯟ ꯑꯁꯤ ꯊꯤꯅꯕ ꯍꯥꯏꯔꯛꯄꯒꯦ? ꯋꯤꯟꯁꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯔꯥ? ꯗꯣꯅꯤꯒꯦꯜꯅ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯟ ꯍꯥꯏꯔꯤ, ꯑꯩꯉꯣꯟꯗꯁꯨ ꯃꯍꯥꯛꯅ ꯁꯨꯞꯅꯒꯤ $50 ꯈꯛꯇꯅꯤ ꯄꯤꯔꯛꯂꯒ ꯑꯦꯗꯤꯁꯟꯕꯨ ꯊꯤꯌꯨ ꯍꯥꯏꯔꯛꯂꯤꯕꯁꯤ꯫ ꯐꯔꯦ, ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯃꯍꯤ ꯑꯃ ꯊꯛꯂꯨꯁꯤ꯫ ꯗꯣꯅꯤꯒꯦꯜꯅ ꯊꯛꯄꯨꯗꯤ ꯊꯛꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯕꯦꯟꯅ, ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ $3 ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ, ꯑꯗꯨꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯗꯥꯛ ꯈꯔ ꯊꯛꯂꯨꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯒꯗꯧꯕ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯣꯅꯤꯒꯦꯜꯁꯨ ꯌꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯦꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯦꯠꯇ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯅꯦꯠꯅ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯃꯣꯔꯅꯤꯡꯅꯣ? ꯅꯨꯃꯤꯠ ꯌꯨꯡꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯐꯤ ꯊꯛꯀꯗ꯭ꯔꯥ ꯍꯪꯂꯤ꯫ ꯕꯦꯟꯅ, ꯑꯩ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯕꯅꯤ, ꯑꯗꯨꯅ ꯀꯣꯐꯤꯗꯨ ꯃꯌꯥꯛ ꯈꯔ ꯀꯜꯍꯜꯂꯒ ꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯅꯦꯠꯅ ꯀꯣꯐꯤꯗꯨ ꯍꯩꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯕꯦꯟ ꯍꯥꯏꯔꯤ, ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯦꯂꯤꯐꯣꯟ ꯀꯌꯥꯝ ꯂꯥꯛꯄꯒꯦ? ꯖꯦꯅꯦꯠ ꯑꯁꯤ ꯕꯦꯟꯅ ꯇꯣꯂꯣꯞ ꯄꯤꯔꯛꯇꯕ ꯊꯥ ꯀꯌꯥ ꯁꯨꯖꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ, ꯐꯣꯟ ꯑꯁꯤꯕꯨ ꯑꯩꯅ ꯄꯥꯏꯈꯠꯂꯣ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯇꯣꯂꯣꯞ ꯑꯗꯨ ꯄꯤꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤ ꯑꯩꯅ ꯄꯥꯏꯈꯠꯂꯔꯣꯏ꯫ ꯑꯗꯨꯒ ꯑꯦꯗꯤꯁꯟꯒꯤ ꯀꯦꯁ ꯑꯗꯨ ꯀꯝꯗꯧꯈ꯭ꯔꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯕꯦꯟꯅ ꯍꯥꯏꯔꯤ, ꯑꯦꯗꯤꯁꯟ ꯑꯗꯨ ꯁꯤꯈ꯭ꯔꯦ꯫ ꯖꯦꯅꯦꯠꯅ, ꯅꯪꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯍꯪꯂꯤ꯫ ꯕꯦꯟꯅ, ꯑꯩꯅ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯔꯃꯦꯗꯤ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯑꯁꯤ ꯊꯣꯡ ꯍꯥꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯕꯦꯟꯅ ꯍꯥꯡꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯅꯦꯠꯅ ꯍꯥꯡꯂꯦ ꯍꯥꯏꯗꯨꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯀꯥꯔꯃꯦꯗꯤ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯩꯅ ꯇꯦꯂꯤꯐꯣꯟ ꯀꯌꯥꯔꯛ ꯇꯧꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯖꯦꯅꯦꯠꯅ ꯁꯛꯀ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯕꯦꯟꯅ ꯈꯟꯕꯗꯒꯤ ꯑꯩꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯇꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯔꯃꯦꯗꯤꯅ ꯍꯥꯏꯔꯤ, ꯑꯩꯅ ꯕꯦꯟ ꯔꯥꯏꯂꯤꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯇꯪ ꯇꯧꯍꯟꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯟꯅ ꯃꯍꯥꯛꯄꯨ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯥꯔꯃꯦꯗꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯃ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯥꯔꯃꯦꯗꯤꯒ ꯌꯥꯝꯅ ꯆꯥꯟꯅꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯐꯣꯇꯣ ꯑꯗꯨ ꯎꯔꯒ ꯕꯦꯟꯁꯨ ꯀꯥꯔꯃꯦꯗꯤꯗ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ ꯍꯥꯏꯔꯤ, ꯅꯪꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯅꯍꯥ ꯑꯃꯅ ꯍꯅꯨꯕ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯄꯥꯏꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤꯅꯤ꯫ ꯀꯥꯔꯃꯦꯗꯤꯅ ꯍꯥꯏꯔꯤ, ꯑꯩ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯗꯤ ꯅꯠꯇꯦꯗ, ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯅꯕ ꯑꯩꯅ ꯇꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫
aduna thabak asi nang sodana paibiro hairami bena su yare aduga thabak asi ge oina nongmada $10 pirakadobani aduga wa makha chathage tawbaga karmedina yamna langtakna na hairi photo su kapaga aingonda pirakadurba natra mahana sumna hairibagi maramdi photo oina utrabadi mahana thajaba ngamloi haibagini jena na hairi nanga thabak asi gi matangda singnari bakari kino aikhogi bena si photographer afawa mas oiribani ne aduga nangna pamliba photo adu sodana pirakani masidagi karmedina su yare ben hairi thabak asi gi oina nongmada $10 oigani aduga ahenba paisa su sangani maram asina aigi secretary jeneta nangi information aduga advance oina paisa khara su piramu aduga hangchit lao nangna pamliba khudimak aina loina pirage harami masidagi karmedi si yamna harawrami jenechu paisa khara phangdore khamal yamna harawrami mathangi sindana ekoina robi robasan koba reporter amu urami mag si ben bu na balaglibani mahana ben da haidi aina hujik case ama yamna kana thikali ngasi noma nini gi mamangda kanaga mamiyai kharana Silvermane gi mayom adu maina tumna thadoklamne adu ta natana magi miyai taruk ama su hatoklamne adu Silvermane di mafam adu dagi nanthoktuna chenkri masigi wari ase aina thikatuna khabar da hapna ba wari khara khomjilingai da nangi nanakta lakpa thengdokre hairami mayamda kari gi mamatang hajaramge mafam asida palliba Silvermane harabu nupa asigi maming asengba Phil Byrne kawi magasi New York hariba sahar asida pasha yamna paiba sanga pangasu yamma leiba miyoi amani ben hairi Phil Byrne hariba nupa asina Silvermane kaina maming tholiba si upak prane Robin hairi aichu mahakumna pasha pairam labadi kauningba ming ama hek kaubada kanisu akabe leiroi bena investigated tawdriba nupi adugi photo adu uraga Robin hairi handaksu mawa mapur webada launam tawbi nupi amagi case paidorabra photo adu bena phigawda proper hapsin khre aduga hairi Janet ki tolop piraktri wase yamna kuiragle aduna thabak silau thiba jadre hairami Robina ben asi Spider-Man haibadi khangi aduna mahana hairi Spider-Man hek lot khiba numit adudagi hauji ekhogi sahar asida Silvermane tawning ba tawdon lerebasina na karisu udabra ekhogi sahar asi crime ngata ngai di police sing su Silvermane pasa piduna maki misang loina ohenkre aduna miyam asina hero ama darka tai hairami bena makhona atope hero ama soidana thengnaba oisunu hairami Robina nangsi hero amani haigi tawi adubo matam asida ben hairi aisi kana oirami haibase aina khangi aduga aisi hauji kari oiri haibasu aina khangi hairami Robina nangi girlfriend Ruby adu leiram labadi nangi sigumba wahi wata si taraga mana kari hairakani haibadu taningi hairami matam asida Rubina mataw karamna sikhibagi haibase khone ure magasi sting manungda kanagama miyoi kharana mukhut punsiduna thadakhiba oiramle maku Spider-Man nasu kanma ngamhaudri ben hairi Ruby du sikhiba matam yamnu kuire aduna mahan aigi matanda kari khalamgani haibase aina hujikti karisu khandre hauji ekhoina sarasigi mayor oiriba Morris ki poster asi thetpu ui mathangi sindana ben asi PCU amada call tawna balaklam matamasita mahana Frankie kauba angang nupa masa amaga thengnarami makhoi ani si yama luna tinarami Frankie na hairi ai haujikti migi fret khawdagi lut tawba yamna hairi bena aseng bagere hajana phone adu Donegal da tawrami matamasita mahaki phigawdagi ngasai mana hapsin khiba photo adu Frankie na irailalna lawthoraklam madu ubada ben ingakuna photo adu yama thuna mullammi hojik mahana telephone tawduna Donegal da Addison misigi matangda ekhoini wari amata sanasi hairami asumna ben ga Donegal ga bar amada phamduna wari tawram ben hairi ngara numida ekhoini na hatoklamliba nupa aduna maram oraga ekhoini da sata bajai natraga yamna laibak phaba am oibasu jai maram asina ekhoini bu nekliba miyo edu kanano amasung makhoina Addison bu atukmatik pamliba se karigano haiba khangdokna ba tawsi hairami Donegal na nangona plan lairabla hangami bena plan ama lairi aduna hayeng pung 8 taba matamda ai office ta lao hairami asumna hojik nungthingi matam yaure Carmedina mahaki nupina atoba nupa amaga unagani haiduna pirakhiba address aduta ben asi khabar ama padon lerami khabar asida ngasai Robina khongbalakhiba Silvermane gi matangda pau kayam irami khabar asida hairi ekhogi sahar asida Spider-Man hek mangkhiba numit adudagi Silvermane na tawningba tawduna amasung haning mi hatron leraklabani adubo numit kharani gi mamangda thawna pharaba miyoi amana Silvermane na tawriba phatraba thabak sing asibu janingda utuna Silvermane gi mayom adubu mai thadoklamle amasung makbu hatoknaba honaramle adubo Silvermane di mfam adudagi nathokka chenba ngamhoram maram asina hojikti Silvermane amasung mahaki gunda sing aduna singnaba miyoi sing adu loina hatpa horolagani pumnamak asi Spider-Man leramlabadi ekhoibu kanbiba ngamgani hairami khabar du paraga ben noktun haidi onthokpali de Robi nangse hojik matam asi numidang tasinkre matam asida mahana ngarakliba nupi asi taxi ama tongduna lakli nupi sina gari dagi hekum tharakpuga benam lona photo kapsilammi hojik nupi asi hotel manungna sankre aduga lip tongduna atopa floor mathakta kakhirami matam asida ben so sanglaktuna front desk officer asida wathi khara ngangsinaduna nupi du floor number kayada chatlibeno haibru jengthoklammi asumna nupi asi bena top floor da chatlibani haibasi khangli masidagi mahak mapanda muthorole aduga top floor da kakhanaba torommi wangkhraba hotel asi ekhoinati Spider gi phalang kakhatpa ngambagi sakti edu sinaduna kakhatkadoba oina khalami adubo bendi masing yamlba stair si oina kakhatuna leramle masina takpadi mahan Spider gi power asi amuhana si naningdre haiba takpani
asumna Ben asi yamna wana steer sing asi kakhalakuna ngasai nupi aduna changkhriba room adu ki balcony da yawri sahi su ahan osilaklabani na mak yamna warami hauji mahana thonglo na hangdoktuna nupi aduna kanaga aron mari thamduribano haiduna jengna batawram Matamasida mahana ure nupi si kanano masakhangdaba nupa amaga lona wari tawrami madu mahana photo kapsilam mafamasida uriba masakhangdaba nupa asiga nupi asiga ekhoina makha tarakpa wari da kanano haiba sojana khangminas hauzik nupi asiga nupa asiga mari tawna baharoli aduga nupa asina nupi asibu namduna kiss tawkre masidagi nupi asina nupa asida khubanga tharammi madudagi nupa aduna su nupi asida khubanga thage hadun hek tawbaga benna mahaki organic web adu kapthoktuna nupa adu pharammi masidagi nupi asi chenkre masakhangdaba nupa aduna su Spider-Man laklambase ubada pakhat tuna mapanda senthorokna jenglami adubu mahana thorokko matamdadi Ben di sorok yaudun leramle asumna no ngali Ben asi mahaki office ta lakammi matamasida Donegal amasung Ben da Addison bu phana ba thiro harakhiba nupa adusu lerami maki maming asi Winston kawi mahana Ben haidi nangi $13 si lawro aduga Addison adu kada da leibage haiba engona tagu Ben na thawai sa satan haidi haujiti $13 na thabu amata tawba yararo nangna nekliba topa pi aduda $50 pi haibase aina khangle maramasna engonda $100 pi driba phawbadi nangoda Addison gi wafam amata haidok laro haram masidagi Winston asi mahaki nongmai puthoroktuna Ben da kapna ba tawkre matang sida jena nasu nongmai ama puthoroktuna Winston bu hatkin haduna dab tawdon lerami Ben noktuna haidi nangna set charaba phirom phre adu uraga aina khangi kanagumba senjau paiba mi amana nangbu nektuna sinabani haibase maramasna nangi napu adugi manakta satlu aduga aingonda $100 pirgo hayu adu orabada aina sojana Addison gi lepham adu haidoki aduga nangna hujik piram liba $13 sina aigi tip ai horage harami matang sida jena na sign taroklam masidagi Ben na mo haidi paisa asi jena ki tip oi helage masidagi upai lektraba Winston asi yama sauna office tagi throle mafam asida Donegal solo na lerami hujik mahana Winston asi karana tharak lebano haiduna jengthokna bataw duribani maramasina Winston na hek chat kibaga mahana su gari ama thawdon tanakhirami Sunu mahana sum tanarakpana Winston asi Silvermane gi maina sakhaba yum adu sangkre masidagi khona khangle Silvermane gi yum asi Addison na mai tharamman maramasina ni makhona Addison phana ba yamna kana honaribase Donegal su Ben na phone taramlaba matungda yum asida lona sanglam hauji khona Silvermane hariba crime lord oreba nupa asi ure Addison mahaki mayum mai thadoktuna mahak bu hanaba honaramba sida yama sawinglam hauji Ben su lagle Silvermane na Winston da Ben na Addison gi life mado haidorak labra hamlam Winston na yamna kina Addison gi life haidorak naba $100 piragu hairagi hai haiduna pautamlam Silvermane na Ben na darka taba pasa khudima loina piyu aduka Addison adu kada da leibage haibudu khanglu haram Addison harba nupa asi masadagi mai puthokpa ngambagi power ma yawi haibis aina su pautare tasena ma mahana power du param labadi aina mabu darka yamatai maramasina ma kada da leibage haibudu yama thuna khangna bahonargu haiduna yamna sauna hairami hauzik Ben amasung Donegal asi mapana throli Donegal di pasa yamna phanglagani khanduna harawrami mana hairi ekhoi ni daw sibu kariyu Silvermane da Addison gi leipam masi lotsinduna pasa yamna lothokpa yaragani Ben hairi adumna yamna nungaina su khallukinuda Silvermane hariba nupa asi araiba mi amanati mana ekhoda kari thorokani haibu su khangdi Donegal hairi karino nang hairudubu Silvermane asi pasa yamna pai misak amani aduga adug yamna laibak phaba sidi aigi posida among hana thengnaroi hairami Ben na nangna pasa yamna pamnabali nang thomba tawro aidi thabok asi tawba ngamlero hairamaga chatkre Donegal na Ben da lauduna haidi nangse onthona pangdaba misak amani daw yage hairabadi thona phaba darkar tai hauzik Ben asi mahaki office ta jaroli matamasida jena na ngasai Ben na kabla keba photo adu samthoktuna leram mana photo asi samthrakku matamda ngasai masak khangdaba nupa adu gi saktam adu mingsienda mahaki mamai adu urami masidagi mokhoi ani na khangle masak khangdaba nupa asi athai kana sunati sahara sida bot kare mayor ni haibasi asumna mathangi sinda Ben na sorokta mayor na election kem gi matangda lauduna salibasi urami hauzik Ben di mayor na sikomba nupi na ha chopagi thabak tawduna leram basida angakpa phawribani Karmedi su Ben na lao haikibagi matungina office asida lerami mana haidi tasena mo nupi adu hotel aduda kanamat ko unadabrani Ben na mafam aduda nangi nupi ase matomta lei kanamat ko unade harami Karmedi na thajadaduna hairi aduga kari maramgi damak mahana kanagumba amaga pung nipan da unase kaina hainaribano Ben na karino Karmedi nang na haidubo nangi su yam nungaiba paw maina tambiraga nangi nupi ase yama lowen oi kanamat ko mahana unakhiba leiti aina haribasi thajau nangi paisa asisu ai lawroi aduna ngasitagi nangi nupida nanga lana khallibado thadogo haraga Karmedi bu yamathuna Ben saran gre Ben paisa mu handokhiba aduda jena asi yam sawninglamdi mahana hairi ekhoina paisa adu darka tai habisina na khangdabra Ben hairi amma orabasu nupi adugi matang aina thabo amata tawningdre mahagase Karmedi gi nupi natte habisu aina khangi aduga kanagumba kharana nupi adu sinaduna mayor bu mingcha thena batawre habisi aigi singnabari matamasida Ben na maki spider sense da mo pharoklam madu raga jana na hairi nangi 6 sense ki thabak adu ma horot labra 6 sense haibadi mayamna khangbu uba ngamdaba posak adu uba aduni
mayamda karigum amtang khanganjaramki Jananasu Ben asi Spider-Man ni haiba khangi adu orbasu mahanadi Ben da haidoklamdi Ben hairi asiguma success ki thabak asi hek tawrakpaga aigi kokta kariguma khonjin khara tarakpani adubo handakki simadi karino haibase na khangdre Janan hairi ngaikho nangi kok manungda hare wafam adu aina su khara tabugum tawri Ben kari haiba tari no haidur hanglami mastagi Janan hairi aigi tolobadu piu haibani ai hauzik pasa paidabada matha jam sare aduna atopa dukan amada phamma yawrage haiduna su hainaba hawrabani Ben hairi mathangi aina hek pasa phangbaga nangi pasa do hana pir tawri hauzik Janari kokta wakhana ma lagle mana hairi photo da yawraba nupi aduda photo adu ulaga blackman unna tawrasi Ben hairi madu afaba thabo amanati adubu pataba thabo masunati mathangi sindana Ben na photo adu yawraba nupi adu kanano haiba khangnabagi damak hospital amada Robi gi manakta laglammi photo adu utna mana hairi nupi sinana khangbra Robi na hairi karino nanga hairi tubo nupi asini ne Cat Hardy hairibado makti yamna phawo nupi amani hauzik Robi amasung Ben asi mokta sangakli matamasida Ben na nupi asi aina kadai waida unaba phangani hairam Robi na mahati alkop hariba bar adu da laibani mahana hospital sida laklibagi maram Addison misigi matangda khabarda paw hapnaba e paw khomjin laklibani masitagi Ben na Robi da haidi ngaiko paw sinangna khabarda hapki tarubida matam kharta ngaiko Donegal na Silvermane da oida pataba ngangsingna pasa mayama lothona honaduna leiribani aduna karigomba Addison asi sire habase Silvermane na khangkhrabadi Donegal asi sodana hatok phikaba tari matamasida Ben gi Spider sense asi activate toroktuna Addison gi power adu nisinglaklami maduraga Robi na haidi kaidorabage nupa asi nangumdana power paibra Ben na haujiti madu khanglabasu kari sukana roi mahakti siribani hairami masitagi Ben asi hathu laktuna Donegal makhoi ani na hege punkhiba bar adu da Donegal adu laibra haiduna jenglam bartender oiba nupasin haidi Donegal adu mafam asida laklamde aduga miyoi khara amasu mahakpu thiba laklammi masitagi Ben na karigumba mahak lakpa thoklabadi alkopta aibo pung mapan taba matamda unase lau hayu hairami hauzik Ben Reilly asi Cat Hardy lei hariba alkop koba bar adu da lakli mahanadi hauzik phawa Cat Hardy haibasi kanano haiba masak munna khangdri asumna ngaha leireba matungdadi Cat Hardy asi mayamangda isa saktuna thorole madu ubada Ben de puang ngakba haibadu oidi mahanadi nupi asi isam samba nupi amani haiduna khalambani adubo nupi sidi talent jamma leiba masak mato phajabi nupi amo oramne alkop hariba barasida mahana isa saktuna babok sing asibu awa pathan bagi thabokni mahana tarumlibasi mafam asida Silvermane su leirami mahaku Winston na kauthokuna thokre matamasida Ben na Donegal adu sodam da sa tagadore haibasi khangbadagi mangonda phone hanjin tarome adu paikhalamde adu Donegal asidi Silvermane gi miyosina pharaga fajana phuthaduna leiramne matamasida Silvermane laktuna hairi nangna engondagi pesa mayama lothokibada ai kadisu khaldaroi tasenga nanga Addison adu kadai da lei haibasi khangbra haiduna hanglam hauzik Donegal na kaptuna hairi aina Addison adu nongmaina kaptuna hatokre mahakki mai chakpa ngambagi pawar ma yawi aduna manaibo hatki haduna honarakpadi upai leituduna aina mabu nongmaina kaptuna hatkabani hairami Silvermane na adu orabadi aibo halu haiduna Addison bo nekliba miyo adudi nangna khangaurabra hanglammi Donegal na adumdi khangaudre hairami masidagi Silvermane na mahakki thang mama lawthoraktuna Donegal gi mangak samadu lenthatuna hatokre Silvermane adi hana Addison asi sikre haiba khanglabani aduna maki miyosingda mokta chatuna tasengna Addison adu sirabra haiba jengo hairami aduga Ben Reilly busu mafam asida purako hairami hauzik Cat Hardy asi mahaki program loduna table amada phamduna leiram matamasida Ben asi lagle aduga hairi wari amatang sanasi Ben hairi aina hagidriba wase nangna red clip hariba hotel aduda lona nupa ama unabagi wari aduni hairami masidagi Hardy na pakhatuna maki bodyguard Flynn Marco bu kausilaklam hauzik Flynn asi changsilaktuna yama sauna Ben bu chapke haiduna tawram Cat Hardy na hairi Flynn asi agi marup amani masidagi Ben na photo adu puthoktuna Cat Hardy da yengalam madu uraga Cat Hardy ri amukke na pakhakhiduna photo adu makhara yama thuna thamkiram Ben na photo adu amu puthoktuna hairi photo asi maman kaya ogedoribano haibadu ibani kona amu wari sanarasi aisi yamna phaba misak amani aduga miki thi amasu oi hairami asuna mahak chatkre mana chatkraba matungda Cat Hardy na Flynn de ingi tawduna Ben bu tanaraga photo adu mullo aduga mahak bu phutharo hairami masidagi Flynn na Ben bu tanaduna chatkre Ben su khangni Flynn na mahak bu tanarale haibasi aduna mi pong kaya laitaba building amada chatkre hauzik Ben asi building asi ki top floor da leire matamasida Flynn su laklammi man hairi negative photo sinda engonda piraku ai mingonda so open kaya ya honingde Ben na karem ko thaina duna hairi ai so han usilaklabani na isa si yadre aduna phajana kaino hainaraga wari phajana sanasi hairami ma ke sigumba wahai wata si targa khosawnarba Flynn na Ben bu phuthaba haukre mahana Ben bu saptuna building asidagi langthage haiduna su chawram man hairi photo do engonda piraku natrabadi nang soda langtharagani
Ben noktuno hairi nana khangdaba ama leiri aise awangba mafam asi kaya ki gandaba miyoi amani masitagi plinna langthabagi mahutta amukka tap taba makhai langlangdana Ben phuram matang asida Ben utuba ma phangkhre utuba sina duna hawjikti mahana plinbu yamna kanna thaduna phuba hawkre masitagi plinna si leimai da takhre adubo maki masa asidi hawji angakpa mawong amada onthokba harokle mak hawjik jamna wana su ngangduna lerami tamtamna maki masa asi lengoina saba super power leiba miyoi amada onthokba horoklami masitagi khone khangle plin marko hariba nupa asi Sandman hariba lengoina saba villain aduni haibase universe si tonganba universe ama oipana mage horokpham amasung mawmato asidi ekhoina hana u kharba Sandman adudagi kharadi onare hawjik bendi film marko bu ubada aduk matik ngakpa phawrombi film asi Sandman othokibadagi mage mapangan asi jo aduk matik kanba horokle mana ben bu phuduna namduna building asidagi makhada langthakirami adubu matam asida ben gi web asi kapthorole aduga building asigi mathakta mukka khalaklammi hawjik film Spider-Man asi ben ni haiba khangdokre madu ubada mahak yamna sawningman khiduna ben bu amukka phuge haduna sangsilaklammi adubu matam asida ben mahak ki thori du kapthoktuna film bu 200 jot amada mako odo jasida hankre tanja asida Ket Hardy sulakle aduga film bu aso apan jawhan gano hairambi Benna karino mahana hujik orali basaktam adubu haidur hanglami wahang adugi pakopi bu muhutta Ketna mafam asidagi satpi khro hairami hawjik film su gyan tarakle adubu kokta jasin khibana maram oraga kari kari thokdok thokhrapge haibasidi mahana ningsing bangamlamdi masidagi Benna Ket Hardy da photo sing adubu free de pithoklamlaga satkhre asuna hawjik dongali Zenati Benna Ket Hardy da photo sing adu free de pithoklammi haiduna yama chawningli thabuk su toklagani haiduna mafam asida leramba potchai khara su pudra chatnaba thorang torami ngarang numidang thokiba thodok sing adu su Benna mangoda loine tamlami adubu ngasidi jena asi phathaba yadre hawjik jamna ngaklibadi mafam asida Ket Hardy asi lakli madu ubada Benna Ket Hardy da Zenat pu mahak secretary ni haiduna masak taklami Zenat na aidi ex secretary ni ngasitagi thabak tokle hairami madu taraga Ket Hardy na haidi karino harisibo mafam asida aina di Benna thabak ama pige haiduna laklibani hawjik jamna ngakpa amana Ket Hardy na hairi nanga ngarang thingnakhib aigi bodyguard flin adu mafam khangdana mangkhre ngarang numidang khakta leheuba miyoi ama mangkhre harakpa sida bendi amukki hena ngakpa phawromi asumna matang sida episode 1 asi losille episode asi losilakpa matamda makha tarakpa episode singi sin matek khara aikona uba phangi sin sing asida Ket Hardy na film marko bu phangna bathirako haiduna su benda haibui aduga Silvermane na sarasida laiba tongan ba power paiba villain kaya ama puchinaduna city sibu mahana khudum chanchina plan tawbuso khone uba phangi masidagi Ben Reilly na mataw karamna villain sing asi super power parak lebno haibigi matang su investigate tawba ui aduga villain sing asibu Ben na mahaki Spider-Man gi costume adu amuk hana sachinduna villain sing asiga fight tawnabagi saktam su khone uba phangi masina takpadi makha tarakpa episode singda Ben Reilly na mahak Spider-Man amuk hana oiraroi haiba wasak tu thugaiduna Spider-Man amuk oirakini haiba takpani haiba sing asi yamna nungaiba episode sing oigadori asumna matung tarakpa episode singda mataw karamna Ben Reilly na Spider-Man on khibage haiba su jengmina kisi haibaga loina episode asi loshinjaragi ngasigi agi explanation asi kamdobage haiba mayamna comment box ta phongdok piramu aduga makha tarko episode sing jengbina bagi damak agi channel asibu mayamna subscribe toksin biramu haiba wafam su haijari